Arambai News Guwahati Tamithilongi Pau Tawariusingbu Ihan Handomaktada Chingangbam Susitraranina Kurumjeri. Hozingasigi Samlapa Mariba Pausing Lobirase. Haukiba May Ani Kasar Singerbon High School na Chahi Kuntra Manga Surak Pugaloidana School Asi Linkat Kibagi Palan Thoram Pangthokre. Thoramgi Ayukta School gi Headmaster Muhammad Jamaluddin na School gi Firal Chinkat Labagi Matung Kabi Kwarakpam Chawbana Iba Saireng Maitei Kavida Saireng Thibagi Changdamnaba Thoram Amasu Pangthokhi. Hariba Changdamnaba Sida Lalang Manipuri High School gi Sumi Begamna Ahanba Sonai Jubati Singh Manipuri High School gi Oinam Anish Nana Anishuba Amadi Singerbon High School gi Mahiroi Thokchom Lucky Priyana Ahumsuba Mana Pangki. Maitegi Yelho Masana Oriba Khong Kangjai Sagol Kangjai Thangta Mukna Amadi Kangda Yumpamoiba Layek Pagi Changtamnaba Amasu Sonai Jubati Singh Manipuri High School gi Vishal Amadi A Premilana Ahanba Amadi Anisubamana Aduga Singerbon High School gi Mahiroi W Sardana Ahumsubamana Pangki. Nungthilgi Apongwa Miphamda Kuntra Manga Suba Foundation Day Celebration Committee Chairman Yu Chawbana Miphamma Poiduna Pangthokiba Miphamda Lakipur Assembly Kendrigi MLA Kauksik Raina Athoiba Mithung Amadi Vice Chairman G Narahari Sharma School Asigi Headmaster Jamaluddin Amadi SMDC gi President K Champalal Singh na Phambakta Lengsinki. Mifam asida mana phangkiba mahairoi singna mana yen thokibata natana palan thoram asiga mari lenana Dr. P. Raj Bihari na Chief Editor oiba ningsing sephong amadi school gi diary athoiba mithungna makum hangdokhi. Athoiba mithungi warolda MLA Kauksik Rai na mathang chahidagi school asi higher secondary da upgrade tawgi thajaba pirakre hayakhi. Aroibada school asigi mahairoi singna makhal mathilgi oiba natki thoram kaya utkhi. Ngarang Maharaj Gambir Singh Memorial Committee Chandrapur Kasargi Mifam Ama Phamkre Mifam Asida Kaisam Vidyapati Yumnam Indrababu Amadi Seram Herazitna Mathang Sitna President Chief Guest Amadi Guest of Honor Oiki Mifamna Kupna Khana Nainarabagi Matung Lowkiba Warip Singha Marilinana Kaisam Vidyapati na Haikibada Lagliba May Kulhumdoida Chandrapurda Leriba Manipur Levi Semkiba Mafam Asida Mitam Ama Kinbagi Urip Uyung Tamlagani Yumnam Indrababuna Chandrapurda Manipur Levigi Ningsing Mitam Ama Kinnaba Hotnariba Sida Mayamna Saruk Yabiyu Haizaki. Mifamasida Maifagi Chief Advisor Saram Herazi VP Rehanuddin Amadi Manikumana Chingbasu Saruk Yaki. Haukiba April Taramapan MLPCC gi Mihut Signa Assam gi Education Minister Dr. Ranoj Begu Amadi Secretary Education Department Narayan Kuwarga Janata Bhavan da Phamina Kiba Matamda Assam da su Manipuri medium gi school singda Manipur lengakna approve tawduna Manipura Larik Tamnariba Mitei Mayek Manipuri script na K Mandagi class 1 fawba mathang chahidagi Larik Tamba Haunanabagi tamak Khananainaki. Assam Lengakna April Kuntaret Tokiba Cherol Amada Mathang Chahidagi Mitei Mayekna Mahi Tamba Yananaba Thorang Paikhalaklipa Matangda MLPCC na Working Subcommittee Amadi Member Organization Singiba Mifam Ama Puthikalda Haukiba Me Ahumda Pamki. Mifam Aduda Assam Lengakna Ayaba Piraklaba Matungda Mitei Mayekna Matau Karam Haina Mathang Chahidagi Larik Tamba Haugatagi Hai Panachingba Hiramda Kupna Khananainaki. Mifamaduda Larik Handokpa DTP Togodaba Ozasingi Training Mahiroi Singi Mama Passing Amadi Miyamda Mayek Asi Kanganaba Hotnabagi Matangda Mayuk Nagadaba Awabasing Amadi MLPCC gi Member Organization Singi Togdang Singi Matangda Dr. K.N. Chan Chairman Arambam Nandababu Vice Chairman Gaura Gopal Y. Nadia Chan Amadi Vidyapatina Presidium Member Singoina Pamkiba Mifamda Kupna Khana Nainaki Haina MLPCC na Thadorok Patirol Amana Kangalakli. Ngarang Sagol Sel Numi Taram Nokpagi Thoram Ama Manipuri Sahitya Parisad Assam Hailakandi District Committee na Sinduna Number 1 Rajeshwarpur LP School Thongna Khulda Pangthokre. Mifamaduda Parisad Hailakandi gi President Soram Atom Bana Mifam Mapu Parisad Central gi BP Koijam Sopana Chief Guest Loidana Parisad Hailakandi gi Potharaba President Asemanina Athoiba Mithung Oiki. Taramna Okibasingi Manungda Sahitya Ratna Piduna Ikai Kumna Kraba Moirangthem Dev Subram Sahitya Bhushan
Konsam Binod Bihari, Sahitya Sevak Pukhrambam Noni Babu, Sahitya Sevak Lamabam Birendra Amadi Sahitya Bhushan Khaidem Japan Chingbani. Nongthombam Bishwajit Kabam Chandrasekhar, Maisnam Nandakumar, Naurem Ongbi Indira, Mayanglambam Bhagirot, Pangambam Hemanta Amadi, Wakram Sailendrana, Wangang Loising Oiki. Konsam Ravindrana conducto ki bathoramasida Asem Birjitna Thagot Wahi Thamki, Wangang Loising na Ibasingi Mafamda, Lepalaitana, Ibiu, Kolom Thadok Biganu, Haizaki, Haina, Secretary Konsam Ravindrana Thadorok Pachirul Amana, Kangalakle. Manipur ki mafam kayada paktakna ching tam animakta irang leptana sagat narakle. Lenga ki athingba kaya leiragasu hingsa leptana thokpagi pau adumak lakle. Mafam kayada district kayada irang thokpagi pau lakle. Modbung dasu mitay khulama khulai paiba kuki singna tumna mai tharamle haire. Yum ama fauba lehodre haire. Kalapahar dasu kuki singna mitay yum pomba mai thadoklamle. Mai thabadagi maitay singna numidang amada thawai hingnanaba manak nakpa naga khul singda chensinuna changjafam loduna lei haibagi pausu lakle. National Highway da leiba Kobru Lekha Shiv Mandir mai thakre. Laigi mitamna chingba laisanga sida leiba potsa khudimak manghan takhalamle su haire. Santipur Kangla Tombida leiba mitay yum pumba mai thadoklamle. Mitay yum sing asigi mamal tanglaba pochai kaya luttau ki haire. Kulai paiba kuki singna commando complex da fauba attack toraki haibagi pausu lakle. Adubo hunarabadi nungwate haibasu leibane. Manipura Hogzigoriba law and order gi Pumasida meeting Tamlaga, Makoi na Lady Mapam Sing da Mioi, official Amadi level kaya Panduna Leiba, Natraga, insecure Oina, Yamnamakwana Kangba Kayamasu, Yaunari. Makoigi Yengduna, Kudaki Thorangoina State Lengakna, temporary relief camp Amamam, 1st Battalion Manipur Rifles, 2nd Battalion Manipur Rifles Amadi Kuman Lampak Sports Complex Hangdokre. Deputy Commissioner Imphal West, Imphal East amadi SP Imphal West, Imphal East na pau phawdok naraga hariba temporary relief camp sing asida lainingba yarogadi makoibu camp sing asi tamna punanabagi thodang lori. 1st Battalion MR, 2nd Battalion MR amadi 9 IRB ki commandant singna makoibu asoyangam yauhandana punanabagi loinana chana thaknaba amadi leifamgi damak 1st Battalion MR, 2nd Battalion MR amadi Kuman Lampak Indoor Stadium gi temporary relief camp sing hangdoktuna thamle. Coordination taunanabagi khankiba nodal officer sing adudi Banti Konthaujam MCS Tengnopal, Angom Hira MCS Chochanpur, K. Kenny Sharma, MFS Senapati Amadi P. Santikumar, MCS Kangpokpini Haina, Commissioner of Home H. Gyan Prakasna Thadorokpa, Chirol Amana Kangalakle. Asumna Manipur gi oirakliba phium asida mideng thamlaga amasung state asida tangdu leitaba ama puraknaba Manipur gi governor na district magistrate, subdivisional magistrate amadi executive magistrate, special executive magistrate namakta suit at site Habdi Ubaga Kapkadavani Habagi order Tokre. Adubu Haina Tanaba warning piba amadi force kazik siznaba powda yaraktrabadi Yamnamak Henba case singda CRPC Ama Mapan Terit Humgi Makada Amadi Fibam Laksinba Ngambagi Wangmada Chatkrabadi suit at site order asi Ngakadavani Habagi Wafam Tiranjit Singh Commissioner of Home na Thadorokpa order amana Makatana Hirakli. Asumna Manipur Pumbada Pibam Laksinba Ngamdraba Matamda Habadi extreme case singda Suret site ki order Thokre. Maragasida Governor of Manipur Anusuyawi Kina Thadorokpa press release amagi direction matungina Manipur da Hogzigoriba Pumasida Mideng Thamlaga Ngarang April Marigi Numidang Wairamdana electronic media gi Kuthangda Dugangasi April Mangagi Ayuktana print media gi Kuthangda publication namak lepnanabasu Hairakle. Home Department Government of Manipur na hauzik thokliba law and order gi phim asina maram oiduna sokliba miyoi singda mateng pangnanabagi damak helpline center khara hangdokre soklaba miyoi singna Home Department ta matengi damak pirakhiba helpline piriba number singa sigi manungda amada hektama contact tobiyo haina Commissioner Home Government of Manipur H Gyan Prakash na thadorokpa chirol amana makatana phongdorakle. Number Singadudi 94360 34077 Rehanuddin Chaudhuri, Joint Secretary, Home.
Anisubada 70052577760 Peter Salam Joint Secretary Home. Ahumsubada 87944 Dr. T.H. Charanjit Singh Joint Secretary Home. Marisubada 87309 Dr. Mayengbam Beto Singh Deputy Secretary Home. Amadi Mangasubada 708551760 S. Rudranarayan Singh DSP Home ni. Maragasida Mizoramgi MP K. Vanlal Veina Home Minister Amit Sahada Aiba Chirol Amatharaduna Manipurda Hogzigoriba Fium Asigi Dai Manipur Government Amadi Manipur Lengakta Thazila Le Manipur Lengakna Hadakta Eviction Taukiba Du Chumde Mapamaduda Ningsingba Toktraba Matamdagi Tonganba Mizo Ethnic Group ki tribe singna Kundaduna Laglibane Karigumba Hogzigoriba Fium Asi Kudakta Laksinba Ngamdragadi Awang Nongpok Pumbada Communal Irang Thorakpa Yai Maramdi Makoigi Mizo Sing Mapam Namakta Lay Hairakli Masigi direct result oina Manipur ki tongan mafam singda hingsagi thokdok thokre Imphal gi mafam kayada yum amadi church kaya mai chakre Churachandpur More amadi ate apikpa sahar singda government building kaya so mai thakre Fibam asum lusilaklabadi mi kaya amasu siwa yari Maramaduna Kudakta Kendra Lengakna Khud Thingzinbiu amadi Manipur Lengakbo indigenous tribal miyamgi rightful land dagi Forest Reserve ta onthok hanbiganu haijarakle Ngarang thengna phangba paw amada Manipur Governor na Asutosh Sinha IPS ADGP Intelligence Manipur bu phibam laksinaba amadi state asibu mahushagi phibamda puraknabagi damak operational commander oina hakre Mahak retired IPS Kuldeep Singh Advisor Security Government of Manipur gi lamjing makhada thabak tawgudabani haina Commissioner Home T Ranjitna thadorokpa chirol amana makhatana phongdorakle Asida sunatana ahenba paramilitary force kaya Manipur da paishilakhibaga loinana mafam kaya da irang laksinabagi damak force singasi chaithokpasu haukrabane Hojik Manipur da orakliba phim asida mideng thamlaga Assamgi Manipur ga yumthangnariba district sing amadi Mayol Sahar Guwahati police scanner gi makhada thamkhre cheksin thorang kankhadankhre asida sunatana Meghalaya gi CM Conrad Sangmanasu Manipur da hujigoriba phim asigi mathakta kanna nungaitaba pendaba phongdorakhibaga loinana mayam mahusa gum hanagi punsi mahingda amuk halak nabagi damak hotnaminasi haijarakhibaga loinana Manipur da larik laisu tamliba Meghalaya gi mahairoi singi damak toll free number amasu pirakli hariba number asida contact tawbiraktuna angamba mateng pangnanabagi khudong chaba pibiu hainasu CM na makhatana phongdorakli toll free number adudi 1800345364 ni Asumna haukiba nongmani ni asida law and order gi phibam Manipur khangchok sokchilakkiba district kayada paktaknana curfew lauthokhibaga loinana ngarangdagi broadband yauna internet service so thingsin khrabani Nasi gani dia Arambai News Guwahati da mitilon gi pau sandok chaba matang isa loisin jabaga loinana tabiri basingbo makaso hanna kurum chari